Kuki militants singna kaplakpa nongmai maruna panbadigi soktuna North Eo Sidalaiba Ras Medicity the Laikanariba Impact TV gi camera person Kabichandra gi operation Maipakna Pangthok-Khre. Kabichandra gi haksang gi fivam normal oiri kiningai oidre haina hospital gi maikedagi thamlakli. Kabichandra gi haksang gi fivam gi matangda Ras Medicity gi senior consultant orthopedics Dr. P. Lad Sahebna Ishor na chanbadagi Kabichandra yamna hena khudong thiba thokhodabane. Nongmai maru aduna karigumba khongi singli soklamba taragadi hena khudong chadaba ma oiramba yai. Nongmai maru aduna mahaki oi thangba phaigangi manung thangba sarugi saruk yamna hena amangata thokhe. Sokliba mafam sing artificial bone haptuna semle hozifawigi oina complication amata leite. Anaba masa normal oiri chapchana Pagatpada tha ahumdagi mari fawba changadra haina panari. Disability gi wafam karisu leite haina thamlakli. Nongmai ban music sumna tiakpaga accident ke graje khene aina asa torisi tha ahum dagi na mari bhawde di saru si loing oisalaga masi makong pura thara satpe yani tha ani makhai ahum dagi di aina partially makong ji tharaga salhangani aina range ama pijeri ji kaino da mi khutingi khene X-ray lor yang kani saruji phare khole samme khole aduna kaigumba samgra tarpoi di tha hum den mari bhausi ma sabchan chalakadoi adugo khud kumana ti khong ai di weight pu bangam malore aduna sidati thoidokpa deficit su leiroi aduna mayam kai pakhat piru isor gi thawjan dagi everything